नुमिदांगी पुंग निपान ताकिबगा लोयना स्टोरी कलेक्शन की माइकैदगी इकोनोना खुरुमजरी हुजी मरुबा पाव खरा खंगंजरी मेमारदा बेस तौबा KNAB की मिलिटेंट सिंगना कामजोंग डिस्ट्रिक्ट की तांखोल नागा विलेज अहुमदा एटेक चथखरे तांखोल खुंजा अमा थीबा खंगद्रे इंडियाना लंदम सिगी चथरिबा मियोन मिनई खुदकता लेकदबनी लेंगा पाइरिबा सिंगना लंदम सिदा शांति पुरकनबा होनगदबनी अमुको असम पुलिस ता मोबाइल ट्रैकिंग सिजिनदुना मणिपुरदगी मतई मनाव नोमई हैंड ग्रेनेड का कोनाना फारे ओगबाई एसिदा मानव मियंग दा सखत थौरांग पैखतपियु चरा हेलिबा जेनिफर खाइदेंगी खोंजंगदा IDP singsu saruk yakhre PMO की माइकैदगी NSU की BC हाबलगनी हाइना थाजा पिरखिबिदमक नुंगाइबा फोंदोरकली तांखोन विलेज अहुमदा लंदाखिबा थौदोक एक्सटर्नल एग्रेशन नि हाइना मयिक सेंगले लैसियो कैसिंग हयेंग मैट्रिक एग्जाम की फल लाथोकनी मतंगसुदा अखनबा पाव मतंग मतंग पिजरी हुजिक पाव संदोना पिजरी इंडियाना लमदम सिगी थरिबा मियो मिनई खुदकता लेकदबनी हरैंगाक पाइबा सिंगना लमदम असिदा शांति पुरकनबा होनगदबनी इंडिया गवर्नमेंटना लंदम सिगी मियाम थरिबा मियो मिन असि खुदकता लेकदबनी लंदम असिगी मियागी मिहुत ओइबसिंगनासु मथौ मसक खंगना थबक असिबु तंगदु लैताना पुरकनबा होनगदबनी हाइना अमुकोगी प्रेसिडेंट सोरक खाइबम संजोय नंगसी क्वागैथेंदा लैबा लुप असिगी ऑफिसता पांथोकिबा पावगी मफमदा फोंदोखरे अमुको कोहर MSF पोरे लैमरोंगी मैराय पाइबी अपुनबा मणिपुर अमरोवा हाइरिबा लुप मंगा असिगी ओइना पुना पांथोकिबा पावगी मफम अदुदा संजोय सोरक खाइबमना मखा ताना हाइखिबदा इंडिया लेंगाना लंदम असिगी मियामदा जथरिबा मियोन मिनई असि खांबा ngambagi वांगबदा लाकले लंदम असिगी मियाम असि करी हयेंगना करी थोकदगे हाइबा तंबा ngamda फियम अमदा हिंगली ngasi maksu कामजोंग डिस्ट्रिक्ट की मनुंग चना लैबा नमली वांगली चोरो अमसुंग असम खुनलियंदा एटेक चत्तकिबा अदु इंडिया लेंगा की खुद चावना यावी हाइरोइदबगी वाफम लैते इंडिया लेंगाना सुसु मिलिटेंट सिंगबु असिगी खुलाई ट्रेनिंग अमसुंग सेल पीदुना दमसिदा प्रॉब्लम क्या थोली मसिना असिगुंबा लमदम असिदा मियाम सरिबा सरक नाइबगी थौंगसिंग असि खुदकता लेकदबनी लम असिदा थोलिबा इशूसिंग असिदा मरी लेनना इंडिया लेंगाम लुचिंगबसिंग अमदी मिसिनरी क्या उनादुना वारी सानखरबसु ngasi फावबा थबकता ओंथोक्ते थौंगसिंग असि अकनबा मोंगदा कंडेम तौई इंडिया लंदम असिदा मियाम पुमुत मुतनबा होनरिबा थौंग असि खुदकता लेकदबनी ngasi लंदम असिगी मियामना इंडिया लेंगादा सरिबा ओट अनेगी थौंगसिंग असि मेलेन इंडिया दा सथबा ओइरमलबदी यागद्रा चही अहुम हेलग्लबा लंदम असिगी इरांग लोइसिंदना अमसुंग कांखोंग चाहलगा थमलिबा असि लंदम असिगी मियामना उसितबनी अमसुंग करिसु लैतना खनबगी थौंगनी इरांग असिदा मरम ओइरगा एजुकेशनल अमसुंग बिजनेस यावना स्किलम क्यादा फेल ओइरे मियागी पुनिंग वखल लैताद्रे थोलिबा इरांगसिंग असि इंडिया लेंगाकसु अमसुंग नन सु ग्रुप सिंगसु मतिंग पांगसिंदुना स्टेट टूरिज्म दा थोंग यावना पोक्सी वारगी थोंग क्या चथरिबा असि खुदकता लेकदबनी मिसिंग यामजदबना लंदम असिगी मियाम चथरिबा थोंगसिंग असि खांबा ngambagi वांगबदा लैरे इंडिया ना ngasi लंदम असिदा येंगलिबा मियंग असि करम मियंगनो लैबा असिगी ओइबा कॉन्स्टिट्यूशन सुप्रीम कोर्ट अमसुंग लॉ एंड ऑर्डर लೈ हाइबसु ngasi मथौ तौरिब्रा मणिपुर थोलिबा इरांग असिदा सुप्रीम कोर्ट अमसुंग पार्लियामेंट करीमता खंगदा उदबरा लम असिगी मियाम हाटनबा अयावा पीखरब्रा हाइना मनुंगदा ख्वाइदगी चावबा डेमोस्ट्रेटिव चबा लैबा अमनी हाइरबसु लंदम असिददी डेमोस्ट्रेटिव वहांथो लैत्रे कुमाथोइरक सुबा सही सागी साइंटिफिक एज की मतम असिदा इंडियाना लंदम असिदा डेक्टर अमसुंग मिलिटरी रूल चलाइदुना मिपुनगी थौंग क्या चथरी लम असिदा ब्रेक लो क्या थाजिंदुना मियोइबगी हक क्या खुंगाउनरी सु अमसुंग ननसुगी ग्रुप की मियोइ क्या शांति गाड़ी की हापतुना पूरगा मतम मफम क्या एटेक चथहली लंदम असिदा यामलबा सेंट्रल फोर्स
ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯩꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯅꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯦ꯫ ꯂꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗꯕꯗꯒꯤ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯀꯌꯥ ꯉꯥꯛ ꯁꯦꯟꯈꯤꯕ ꯑꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯈꯪꯕ ꯆꯨꯝꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯥꯎꯊꯣꯛꯂꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯃꯤꯐꯥ ꯃꯤꯐꯨꯟꯒꯤ ꯃꯑꯣꯡꯁꯤꯡ ꯆꯠꯊꯕꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯏꯪ ꯁꯣꯛ 1980 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯀꯅꯥꯅꯣ ꯂꯣꯏꯁꯤꯟꯒꯅꯤ, ꯇꯛꯈꯥꯏꯒꯅꯤ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯥꯛꯇꯅꯤ꯫ ꯇꯝꯄꯥꯛꯀꯤ ꯖꯒꯥꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝꯗꯅ ꯐ꯭ꯔꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯟꯗꯤꯌꯥ ꯂꯝꯗꯝ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯒ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯈꯨꯗꯛꯇ ꯇꯣꯛꯀꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯇꯥꯡꯀꯛ ꯀꯌꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯂꯝꯕꯤ ꯂꯩꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯁꯨ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤꯃꯠꯇ ꯈꯪꯁꯤꯟꯅꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯆꯔꯥ ꯍꯦꯜꯂꯤꯕ ꯖꯦꯅꯤꯐꯔ ꯈꯥꯏꯗꯦꯝꯒꯤ ꯈꯣꯡꯖꯪꯗ IDPꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯨ꯫ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯡꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯊꯨꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯁꯪꯒꯣꯜꯕꯟ ꯃꯕꯨꯗꯧ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯤ ꯖꯦꯅꯤꯐꯔ ꯈꯥꯏꯗꯦꯝꯒꯤ ꯈꯣꯡꯖꯪꯗ ꯉꯁꯤ ꯑꯀꯥꯝꯄꯥꯠ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯖꯦꯅꯤꯐꯔꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯈꯪꯗꯣꯛꯂꯒ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ NRC ꯆꯠꯅꯍꯟꯕꯤꯌꯨ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯄꯥꯟꯈ꯭ꯔꯕꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯃꯤꯟꯅꯅꯕ ꯂꯩꯔꯤꯕ CEOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯒꯤ ꯋꯥꯍꯦꯡꯕꯝ ꯑꯣꯡꯕꯤ ꯅꯣꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯣ꯫ ꯆꯍꯤ 3 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯀꯔꯤꯒꯤ ꯂꯣꯏꯁꯤꯟꯗꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛꯀꯁꯨ ꯄꯤꯖꯔꯤ꯫ MP ꯕꯤꯃꯣꯜꯅ ARCꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ MHFDSꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁꯥꯏꯟꯇꯤꯐꯤꯀꯦꯁꯟ ONNRCꯒꯤ MP ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯋꯥꯐꯝ ꯑꯗꯨ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯋꯥꯈꯜꯂꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯕꯗꯤ ꯂꯥꯟꯅ ꯆꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ NRCꯒꯤ ꯃꯇꯥꯡꯗ MPCCꯒ CEOCꯒ ꯀꯔꯤꯁꯨ ꯈꯦꯟꯅꯕ ꯂꯩꯇꯦ ꯍꯥꯏꯅ MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯔꯥꯝ ꯅꯣꯀꯦꯟꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ NRC ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯛꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ MPCCꯒꯤ ꯐꯤꯔꯦꯞꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯂꯤꯒꯦꯜ ꯃꯤꯒ꯭ꯔꯦꯟꯠ ꯈꯟꯗꯣꯛꯂꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯑꯊꯨꯕꯗ ꯊꯕꯛ ꯇꯧꯍꯟꯅꯕ ꯐꯣꯔꯦꯅꯔ ꯇ꯭ꯔꯤꯕꯨꯅꯦꯜꯁ ꯑꯦꯛꯠ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯗꯨꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯑꯁꯤ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯚꯝ ꯑꯁꯤꯗ NRCꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯟꯅ ꯆꯠꯅꯕ ꯉꯝꯂꯣꯏ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯃꯇꯥꯡꯗ MPCꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯁꯨꯡ NGOꯁꯤꯡꯁꯨ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ꯫ CSOꯁꯤꯡꯒ MPCCꯒ NRCꯒꯤ ꯃꯇꯥꯡꯗ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄ ꯁꯖꯦꯁꯟ ꯈꯨꯗꯤꯡꯃꯛ MPCCꯅ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯋꯥꯏꯗ ꯄꯨꯡ 9ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯧꯅ